ngasi ayuk chaurangna pung 3:30 rom taba matamda Indo-Myanmar border ge Tengnopal district ki manungsanba Saibol da leiba ahum suba Assam Rifle gi posta Khutlai Paiba Singna landarakpada Assam Rifle gi personnel mari Asok Apan Nangkhre ga loinana personnel amadi FIBAM luna leire hari pawasina makha taraduna hai hariba attack asi Indo-Myanmar border da mapung oina operate tauba lalauba singna sathaba oigani hari Khutlai Paiba Singna Assam Rifle gi post aduda bom amadi nongmaina singba kapsinduna attack adu sathakibani Assam Rifle gi maikaidagi su khut handuna pungkhai amarom hena nongmai kamna bagi paw hek fangbaga ahenba security force sing mafam aduda thomjalakpadagi Khutlai Paiba Singna adu Myanmar romda sensin ki hari Khutlai Paiba Singna satharakiba attack aduda Assam Rifle gi rifleman Pravin Singha Koki yathangba saruk amadi ngakki sarukta nongmai maru na pankhi Nayab Subedar Sankar Ram Kauba amana oithangba khutki khuning thau amadi khutyaida nongmai maru na pankhi Rifleman Adepur Rakesh Kauba amana Ningjol gi sarukta nongmai maru na pankhi amadi Rifleman Sanjeev Kumar Kauba amana yethangba khutsa amadi oithangba khutta nongmai maru na panduna sokki hairi thaudogaduda ka hena sokiba Adepur Rakesh helicopter da leimakong da leiba military hospital da laikannanaba purakre mahaki FIBAM luna leiri hairi